China Institute of Medical Sciences SIMS Porompana Sinduna Tengnopal District ki Moreh Block ki Manung Channa Leiba Meitei Phurup na Khundaba Kwatha Khunjao Amadi Kwatha Khunou da NUMIT NINIGI OIBA CHANGDRA YADRABA CHAANA THAKNABA LEMNA YENTHOKPA Amadi LEMNA LAIYENGBAGI THOURAM ama PANGTHOKKHRE THOURAM adu the Kanglaipak Rural Area Development Organization ki makhada chalaiba SIMS ki Chief Advisor Khoirom Loyalakpagi Lamjing makhada SIMS ki Managing Director cum Secretary Dr. S. Kumarna Luchingba Dr. Mari Nurses Paramedics Amadi Atai Mioi Kunipan na Saba Kangbu amana Pangthokkibani Kwatha Khunjao Amadi Kwatha Khunou ge yumthong khudingda cheng hawai alu thum thau na chingba yenthokhe khunani makta lemna ana layengbagi thauramsu pangthokhibaga loinana hidak langthaksu lemna yenthokhe Kwatha Khunou da molfai ge khunja sing yauna punna mioi kunthra manga romna ana layengbada saruk yakhe Kwatha Khunjao dasu kunsuba Assam Rifles ke Jawan sing yauna punna khunja chani romna layengkhe SIMS की Managing Director Dr. S. Kumarna hai Manipur की पुवारीदा तना थानबा याररोइद्रबा मितै सिंगना खुंदाबा चिंगी मनुंग हंजिनबा मफमदा लैरिबा क्वाथा खुंजाओ अमदे क्वाथा खुनौ अनिगी मियामना थेंगनरिबा अवाद अपा मयाम असिबु मरी लेनबा मणिपुर की लैंगाक अमदे इंडिया की लैंगाक के मिट नाकोंग यौहननबा वाखल मानबा SIMS की महिरोय सिंह पुनसिंदुना ngamjaba puthoknaduna achamba mateng pangbagi thauram ase pangthokpani mahakna thauram asida asi pangthokpada kunsuba Assam Rifles ki Kwatha postna leifam sinbiba amadi angamba mateng pangbirakpagi damak tawbimal khangba phongdokki Dr. S. Kumarna Kwatha Khunou dage class 12 pass tawraba medical tamningba mahiroi anida LEMNA China Institute of Medical Sciences Porompata mahi tamhangani haina so phongdokki government of support of the have the government of Bongam Pam, the Hidak, normal the Kumaka, Mugana, Mam, I have talked about the COVID pandemic of Matangi Hangala project. Cinema quick game, Jim Makata, pandemic, Matan, free ambulance service over, I give you the Sadakana Langua, Suma Mam to Resi Makapon, which a Tapani, Kwatha Khunou, 10 12 pastor over, a do it enemy. Among them, Alicia, I am medical line, Chilean Taman, the Kale.